Ngasigi oina scope around 1.7 lakhs Myanmar illegal migrants enters in Manipur. Official records manipulated haiba iduning tawgi wafamna ahan boina miyamda khodol thamjagi. Amadi video asibu miyang tabiriba punamakpu Loktak Mapao updates ki mekaidagi taram okchabaga loinana ikai khumna butchari. Myanmar ki September December 2024 census ta Myanmar state ki population ase 3,38,985 ni. UNHCR Department Data Portal da Chin State ki internally dispersed person ase 90,800 ni. Returnee IDP masingna 1,675 ni. Total 2024 Chin State population ase 4,61,460 ni. Actual population in Chin State plus IDP in Mizoram, Manipur plus IDP returning 2014 Chin State population 4,78,801 figure asina taklibadi Chin State ki decadal growth rate 10 years asi minus PC oire lan tawgana lainan lachat laktana mi yamna sikrabasu chahi taragi decadal growth rate 12% khaktang parabada 2014 census taki mi masing yamdrabada 60,000 di hegatkani. Chin State ki 2024 projected population asi 5,41,381 ni at the rate 1 PC annual growth rate ta yenglaga. Mizoram na claim tawriba Myanmar gi miyoi lising kunthanga manga amadi Manipur dagi kuki lising tarani thoi makhoi da refugee relief camp ta irang asiga mari leinana thamli haiba asigi manungda Manipur dagi lising taragani thoi kuki haiba record ta lairiba asi totally rubbish machin thibani. UNHCRD data da palliba 90,800 Myanmar Chin refugee asigi manungda Mizoram da Chin Mizo lising kunthanga manga plus lising taragani thoi kuki punna lising nipuga taret Chin refugee laibagi record maintain tawragadi lemhauriba lising mogdraga chanipan minus lising nipuga taret equal to lising nipu taret ka chanipan Chin state tagi changlakpa Myanmar refugee Manipur da leire. Mizoram gidi record maintain tawbani na ahenba Chin refugee leitre haina khalagadi Chin state ki chahi taragi decadal growth ase at the rate 12% ki population 60,000 amasu Manipur da leire. Punna Chin state rom tagi Manipur da leiriba masing ase lakh ama hele 47,800 plus 57,456 ni. UNHCR Department Data Portal matung inna Myanmar Sagang region tagi IDP trip lakhs heli thadau kuki Manipur ga tainaba Sagang region ta taba yamlaba mising 60,000 asimasu mangli. Hairiba mising asi Manipur gi Urkhul Kamjong Sandel Tengnopal manungda sangsillaga leiri. 2023 dagi Myanmar dagi Hujik Faoba Changlakhiba unaccount population asi 1.7 lakhs abapni. Masi Manipur gi demography and statistics studies tawbasingna Myanmar 2024 census UNHRC data state government statistical account record ching yenglaga study amukta tabiyu. Myanmar lan horokpaga drone na border surveillance tawbagi intelligence report ta nganna haikrabani. Manipur da Myanmar refugee 2 lakh mayada sangkre haidana adumakpu aikhoina thausarude biometric register tawraga Manipur da leiba Myanmar refugee di 5,000 muktani haiba wafam phongdongli. Makha satharakpada AT gi luching purel korongan bakhuman gi page tagi post amakhak lakhot chadaga miyamda thamjagi. Sengdu chak olona lai khuram leiraga chak olakadaba natte sengdu phajana thongba ama changi aduga chak olakadabani. Puyada adu hairami ada hairamina laithoklaga oirakadaba natte aikhoigi tawfam thokpa ireibak ifuruk ki tawraba honaraba data punamak oirakadabani. Thabakna thaudana thausilna nasak ishak taknagani haina puyada takpiramliba aduni nang kanano ai kanano si tawthokpa thabakna khanglakadabani haiba phajaraba kakpa yaroridaba wafam sing phongdokli. Makha satharakpada Lisipriya Kangujangi page tagi post amakhak lokhotjaraga thamjagi. Mayam Thawal Kiam Sipaida Laiba TN Flower School na Manipur gi lan asida laikidraba athoba singi macha sengamadi relief camp ta laiba student kayada free education pidona athoba mateng pangbiri. Hairiba school asi Hujik class 1 to 3 Faobagi handak sahi gi new academic session haunaba admission form thaba haure mayam su tambiyu hairi. School contact number 6909184228 NTRAGA 7005469819 dani hai. Especially Thawal Makai ki parents singna angang sing school asida mingchan bihu. Makha satharakpada jiri today hairiba PSSC ki post amani khak lokhot chadaga miyam da khodol tamjike.
Arambai Tengol Unit 41 Jiribam ki makai dagi ngasi Arambai Tengol na luching porel korongan ba khuman liching makhada changsiliba sabada mi pantang liba asi khadada oidaba su kokna ba mana masing thaduna inkol koi jariba asida miyamna pungning thogot piba oina yumda loinariba san iroi hamengna chingba sa san thadok pidana ba jiribam ki miyam ki maphamda Arambai Tengol Unit 41 Jiribam na publicity satkre hairi Makhatana Jiribam Borobekragi SDC Marangtem Debanandagi Loinabi Huidrom Sarju Balana Jiribam ta Ladiba Relief Camp Singda Chana Taknaba Angamba Polam Seng Mateng Pangkre Hairi Makasa Tarkpada Kwakaitel 360 Hairiba PSSigi Post Amanika Lokot Chadaga Tamzigi Manipurgi Irang Asina Lamdama Sida Ahong Basingi Mami Google Art ki satellite image ta Mayek Seng na Tari Hairi Tampaki mapam singda lairamba kuki shingi yum singda mayum makai mai na thadok pikraba maitai singna laiba yahanbiu haiba UMO gi wapam pongdoli PSC gi aroi boina kuki jona khundaba mapam singda security force na attack tauba haiba si sugi ground rule tugaibani haiba kuki inpi gi wapam pongdoli loisilakpada hi yai koma news site ba PSC gi post amani khak lakot chadaga thamjage National Highway 37 amadi National Highway 2 da pochai pudun lakpa gari Impal da thunglari hairi National Highway 37 amadi National Highway 2 da lamdam asigi tangai fadana nomada changdraba yadraba pochai pudun lakpa gari samaga marfugu humdoi amadi ama hairi lambi asida apanba yaudana pusilakre makhatana pochai pusilakpada khudong thiba thoktana bagi damak chingnangai oiba mafam singda security force na akanba section tharang lokhatki Manipur District puna makta pamdaba thokdok thoktanabagi damak ching amasung tamda punna checkpoint samaga taruk hangduna achat awong sing check tawbagi thabak sathakre hairi makhatana aroi boina kangpokpi da economic blockade chathariba asi handoktrabadi kuki singi mayokta Impal Urkhul lambi counter blockade chathargani hairi kuki singna kangpokpi da economic blockade chathariba asi karigumba handoktaba tarabadi kuki singi mayokta Impal Urkhul lambi counter blockade chathargani haina Lamlai Kendra Village Volunteer Force LKBBF ki Commander in Chief Yumkhaibam Bosanna Fongdokre Mahangna Makhatara Duna Hai Kuki Singna Saibol Haina Ming Thonjiliba Mapam Asi Mamangai da Lairamde Mapam Asi Kamelo Goltabi Reserve Forest ki Manungsana Lairamba Mapam Amani Hairiba Mapam Asidagi Kuki Terrorist Singna Maitai Kultamna Bom Amadi Nomai Kapsin Duna Landa Duna Lakibani Adubu Central Force Singna Mapam Aduda Sangsin Duna Laisinbadagi Kuki Terrorist Singna Nomai Kapa Liepki Babu Lamlai Kendra Village Volunteer Force LKBBF na tagat papongdor kre Nakalamarom da Kangpok PSP na Committee on Tribal Unity Kutuga Yasinaduna Hairiba Wapam Asidagi Central Force Sing Loktok na Bohonarak Babu LKBBF ki Makaidagi akan mamongda kandem tau kre haiba Wapam Asit Tamzaraga Ngasigidi Matang Saida Lushinjari